Henry Khoisu yam thuna bom thana tawrami maramdi makoina noinoidu Pictru ni haina khanduna makoigi leiriba aronba pumnamak hairamba tare khanna Jonina kaino bombu Tombina kari no khara matum targa puthorai aduga maiketi Jonina kaino sibo awainti pukhairak tuiro Tombina nayada namaga yengsira nattene toroduna kadaida chatkhirge amu bom se pukhaira adi amuk phibam taroi haibnida James na mana somda loina haidokre aikhoigi aronba singsi Henry na laksano masamdu mai tharga thamge Tombina nanggi marks to puthoro natradi natai kaya chajaro he Henry Khoisu magi marks puthoklaga upnaba kaidongnaba tawnari tanjaduda Jonina ai marks ti huran kre kanana huran kroge leiramdre sida thamlambane James na kaino marks paba huran arbo tawrisha Henry na as marks bu kaino chalo Johnny marks ampio Jonina leitre ahanba leitradi yaroi uridu sauna migi marks huran bayam pamadi makutta pumsanu wahidu tavda tongsang makut khusa singdu tingthoga yengi ai khuchibu amu pum khida jala na natte awen ki pum de jala ai bo pekto hawa sirane asi haidaka magi fizida yepi marks tu yengi piroi kada pidoi ba ai corona nara kan sida sinchin da na marks e upagaloi de na natra leidiba tombi amadi muthi Henry James Tongsang loina yauna upli marks adubu Johnny khakti upte karibu khalifno khangde aduga amana atopada leiriwa lei makhoi ye Christian Achou Newton angang sing leiriwa sing adu karisu masig maramda khangbonate aduna magi mathau tawdana leinari tanjaduda Pictru tu prabab chensi lei lin olaga thek tana ma ufda mayamdu halagi matagum omsilaga hey sambhavi nang nai khogi plan khudimak loina haidokhrab natra Pictru du sawgalei aduga phifi kamaga chinthirau ha aina noida kai hai khangbra aina te noina ai sara ka tobune ngangi batu lin olaga ngangu nate mana sawuge tension duda tasengna ma mi onba gamdabani Jonina ngasai gi do noi ne Pictru du sauna mane aina te aibu sam khara pharena hekta kok chapui mongda nganguditi torkanu ko ngasai Henry khoina sanari buwari amadi tawri mayamdu lona noinoidi yengduna lerami maram asina mamit mana yunglaga karino aibu mukna tonsi lamuk sang toijalanya marks ko uptibita egi marks lete kayoni euji tasengna noinoidi masadu pakhatpana leiba yadre mapi ira chelaga yenglamaga thokibadu mamit mana khara lautak sangtak tawwa tongsangna uthokraba male praprak thoraga tanarei haima ita noi su ngasi tongsangna karupaduda ngakpasu phawri kaino tongsang noklaga tagino nang tamina chat khido noi su khara taptharaga nangi marks ahin baga lebra aingonda mata pio hairiva wahaidu tavda tongsang mamitu khujilaga noi aduga mabukta khali khangidana ngasidi aine nei gi sala corona virus kamsilaga pirage nahange noidu ngakna kaino nangna tomta noidi ai noyena noira karem naira aina saura adi hingoi aina loina haidoga nakhoi loina tanthokhalura tongsang magi fizidagi marks ama lauthораga noida ata kainom lage tu noina hek leithokhivaga tongsang na marks tu manapsi chili se laujero se anta phajana upsilo noi su marks tu lauraga upsin gi tawringai tanjaduda mathaktagi khanghaudana akanwa safu amaga loinana yam hauna bomgi masak oiraba makhol amakhak
ꯌꯨꯝꯗꯨꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯄꯣꯈꯥꯏꯔꯛꯏ꯫ ꯑꯗꯨꯒꯤ ꯁꯥꯐꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯣꯡꯁꯥꯡꯈꯣꯏ, ꯇꯣꯔꯣ ꯑꯃꯗꯤ ꯍꯦꯟꯔꯤꯈꯣꯏ, ꯂꯩꯃ ꯅ꯭ꯌꯨꯇꯟ ꯂꯣꯏꯅꯃꯛ ꯌꯥꯎꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯗꯨ ꯀꯜꯂꯕ ꯒꯟꯖꯥ ꯃꯅꯝꯅ ꯄꯨꯝꯅꯃꯛ ꯍꯥꯔꯒ ꯉꯥꯎꯔꯒ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯗꯨ꯫ ꯃꯥꯛꯁ ꯎꯞꯈꯤꯕ ꯃꯈꯣꯏ ꯈꯔ ꯍꯥꯟꯅ ꯒ꯭ꯌꯥꯟꯗꯨ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯇꯣꯝꯕꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯁꯨꯝꯕ ꯑꯀꯟꯕ ꯃꯅꯝꯁꯤ ꯍꯩꯅꯗꯨꯅ ꯅꯝꯗꯨꯅꯇ ꯂꯥꯛꯏꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕ ꯅꯥꯆꯨꯡꯕ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯇꯧꯗꯅ ꯃꯃꯤꯠꯇꯨ ꯐꯠ ꯄꯥꯡꯊꯣꯔꯛꯑꯒ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤꯗꯤ ꯃꯥꯏ ꯄꯥꯛꯑꯦꯍꯦ꯫ ꯀꯗꯥꯏ ꯅꯈꯣꯏꯒꯤ ꯇꯧꯅꯤ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯨ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤꯍꯦ꯫ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯍꯧꯖꯤꯛ ꯄꯣꯈꯥꯏꯈꯤꯕ ꯒꯟꯖꯥꯒꯤ ꯕꯣꯝꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯥꯁꯤꯡꯗꯨ ꯍꯥꯏꯔꯒ ꯃꯅꯝꯁꯤꯗꯤ ꯃꯥꯛꯁ ꯎꯞꯄꯁꯨ ꯈꯔ ꯆꯪꯁꯤꯟꯕꯩꯔ ꯀꯩꯅꯣ ꯀꯣꯛꯁꯤ ꯉꯥꯎꯏꯍꯦ꯫ ꯖꯦꯝꯁꯅ ꯅꯤꯄꯥ, ꯅꯪꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏ ꯄꯥꯡꯊꯣꯛꯑꯁꯦ꯫ ꯍꯦꯟꯔꯤ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯔꯒ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯑꯣꯏꯅꯕꯁꯨ ꯁꯤꯜꯂꯤ꯫ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯃꯨꯊꯤꯁꯨ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯀꯜꯂꯤꯍꯦ, ꯃꯁꯤꯒꯤ ꯐꯣꯔꯁꯁꯤ ꯐꯥꯎꯗꯦ꯫ ꯎꯔꯤꯗꯨ ꯑꯉꯥꯡꯅꯒ ꯑꯣꯏꯔꯦ ꯆꯠꯅ ꯍꯥꯏꯗꯨꯅ ꯏꯃꯥꯏ, ꯃꯁꯤꯗꯤ ꯅꯩꯗ꯭ꯔꯤꯕꯔꯥ? ꯑꯃꯦꯔꯤꯀꯥ ꯍꯦꯟꯗ꯭ꯔꯤꯕꯣ? ꯃꯈꯣꯏꯅ ꯃꯥꯛꯁ ꯎꯞꯈꯤꯕꯅ ꯅꯤꯁꯥꯗꯨ ꯈꯔ ꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯃꯥꯛꯁ ꯎꯞꯇꯕ ꯖꯣꯅꯤꯁꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯤꯠ ꯃꯅꯥꯀꯗꯨ ꯉꯥꯡꯁꯪ ꯉꯥꯡꯈꯩ꯫ ꯅꯨꯡꯉꯥꯏꯔꯦꯍꯦ, ꯁꯤ ꯃꯉꯥꯏꯗꯅ꯫ ꯖꯦꯝꯁꯅ ꯀꯩꯅꯣ ꯍꯪꯉꯣꯏ, ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯁꯤꯅ? ꯖꯣꯅꯤꯗꯤ ꯍꯦꯟꯅ ꯃꯅꯥꯛ ꯅꯛꯅ ꯒꯟꯖꯥꯒꯤ ꯕꯣꯝꯗꯨ ꯊꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯩꯈꯨꯗꯨꯅ ꯃꯀꯣꯛꯇ ꯀꯥꯈꯤꯗꯨꯅ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯄ ꯃꯔꯝ ꯑꯁꯤꯅ ꯍꯦꯟꯔꯤ ꯈꯣꯏꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯆꯨꯝꯅꯇꯒꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯎꯕꯅꯤ ꯈꯟꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯔꯤꯅ ꯇꯟꯖꯥ ꯆꯞ ꯆꯥꯔꯦ, ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯆꯦ ꯆꯥꯡ ꯑꯃꯗꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯌꯥꯏꯗꯨꯁꯨ ꯐꯪꯅꯕ ꯊꯤꯍꯧꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯥꯎꯔꯒ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗꯅꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯎꯔꯤꯈꯣꯏꯁꯨ ꯌꯥꯎꯅ ꯊꯣꯔꯛꯄꯅꯤ꯫ ꯃꯈꯣꯏꯗꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯉꯥꯎꯕ ꯉꯥꯛꯇ ꯑꯣꯏꯔꯝꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛꯁꯨ꯫ ꯃꯈꯣꯏꯅ ꯇꯞꯅ ꯊꯣꯔꯛꯄꯗꯨꯗ ꯖꯣꯅꯤꯗꯨ ꯃꯇꯣꯝꯇ ꯃꯌꯥ ꯍꯤꯒꯠꯂꯛꯏ, ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ꯫ ꯍꯦꯟꯔꯤ ꯈꯣꯏ ꯉꯛꯅ ꯌꯦꯡꯂꯛꯑꯒ ꯖꯣꯅꯤ, ꯀꯩꯗꯧꯔꯦ? ꯉꯥꯡꯉꯤꯕꯗꯨ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯌꯥ ꯍꯤꯒꯠꯂꯒ ꯑꯣꯡ ꯅꯃ ꯁꯤꯕꯥꯏ ꯇꯧꯔꯛꯏꯕ ꯃꯑꯣꯡꯗꯨꯗ ꯇꯣꯝꯕꯤ ꯈꯣꯏ, ꯃꯨꯊꯤ ꯈꯣꯏꯁꯨ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯖꯣꯅꯤꯗꯨ ꯄꯤꯛꯅ ꯄꯤꯛꯄꯒ ꯍꯥꯏꯔꯤ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯆꯠꯄꯗ ꯎꯔꯤꯅ ꯆꯪꯁꯤꯜꯂꯒ ꯖꯣꯅꯤꯒꯤ ꯃꯀꯣꯛꯇ ꯀꯣꯛ ꯂꯥꯎꯅ ꯊꯥꯏ꯫ ꯃꯁꯤꯒꯤ ꯔꯦꯕꯤꯠ ꯃꯥꯟꯕꯁꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯣꯛꯏꯁꯦ? ꯇꯣꯝꯕꯤꯅ ꯁꯣꯟꯗꯧꯕ ꯑꯩꯅ ꯁꯣꯟꯗ꯭ꯔꯒ ꯃꯥꯅ ꯁꯣꯜꯂꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯕꯨꯡꯉꯣ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯂꯤꯟꯅꯤꯅꯦ, ꯂꯤꯟ꯫ ꯎꯔꯤꯅ ꯄꯛꯆꯕꯅ ꯂꯣꯏꯔꯦ, ꯄꯥꯕ ꯂꯤꯟ ꯅꯪꯁꯨ꯫ ꯖꯣꯅꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯑꯒ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯊꯤꯜꯂꯤ꯫ ꯂꯩꯔꯦ ꯇꯨ꯫ ꯃꯥꯅ ꯂꯩꯔꯦꯅ ꯈꯨꯠ ꯊꯤꯜꯂꯤꯕ ꯃꯐꯝꯗꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯌꯦꯡꯈꯠꯅꯩ꯫ ꯑꯗꯨꯒꯗꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯆꯨꯝ ꯑꯃꯈꯛ ꯇꯔꯛ ꯆꯦꯟꯖꯕꯅꯤ꯫ ꯇꯣꯝꯕꯤꯅ ꯀꯩꯅꯣ? ꯆꯨꯝꯁꯤꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯖꯣꯅꯤ ꯃꯈꯨꯠ ꯍꯣ ꯃꯁꯥ ꯍꯣ ꯑꯃꯨꯛꯇꯣꯏꯕ ꯃꯁꯤꯁꯦ ꯀꯩꯅꯣ ꯈꯪꯂꯕ? ꯍꯤꯡꯆꯥꯕꯅꯦ, ꯍꯤꯡꯆꯥꯕ ꯄꯜꯂꯛꯄꯗꯒꯤ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯤꯅꯔꯝꯃꯤ꯫ ꯃꯨꯊꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯑꯆꯨꯝꯕ꯭ꯔꯅꯦ? ꯑꯩ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯐꯖꯅ ꯌꯦꯡꯒꯦꯁꯦ꯫ ꯇꯣꯝꯕꯤ ꯅꯣꯛꯂꯒ ꯅꯪꯕꯨ ꯃꯥꯏꯕꯅꯤ ꯍꯥꯏꯕꯗꯥꯏꯅꯦ, ꯃꯁꯤ ꯐꯥꯎꯕ ꯈꯪꯗꯕ? ꯃꯨꯊꯤꯗꯨ ꯁꯥꯎꯅꯤꯡꯅ ꯏꯕꯣ, ꯅꯪꯕꯨ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯏꯕꯨꯡꯉꯣ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯂꯤꯟꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤ, ꯄꯥꯋꯔꯅꯤ, ꯁꯛꯇꯤꯅꯤ ꯃꯌꯥꯝ ꯑꯃ ꯇꯧ ꯂꯩꯗꯥꯏꯅꯦ? ꯀꯩꯗꯧꯔꯕ ꯅꯪ? ꯈꯪꯂꯗꯤ ꯀꯩꯅꯣ ꯍꯥꯏꯌꯨꯗꯅ꯫ ꯇꯣꯝꯕꯤꯁꯨ ꯁꯥꯎꯒꯠꯂꯛꯏ꯫ ꯍꯦꯔꯥ, ꯎꯁꯤꯠꯃꯟꯗꯦꯗ, ꯅꯪꯒꯤꯗꯣ ꯑꯩ ꯌꯦꯡꯒꯦ꯫ ꯃꯨꯊꯤꯅ ꯌꯦꯡꯉꯨ, ꯑꯩꯁꯨ ꯌꯦꯡꯒꯦ, ꯑꯆꯨꯝꯕ ꯇꯥꯟꯅꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯤꯅꯣ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯌꯦꯡꯉꯤ꯫ ꯎꯔꯤꯅ
ꯆꯨꯝꯒꯤ ꯍꯤꯡꯆꯥꯕ ꯂꯩꯅꯕ꯭ꯔꯣ ꯍꯥꯏꯁꯦ? ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯒ ꯆꯥꯈꯤꯗꯧ ꯃꯥꯜꯂꯤꯅꯦ, ꯌꯦꯡꯉꯣ ꯇꯨ ꯆꯥꯈꯤꯗꯧꯔꯦ꯫ ꯍꯦꯟꯔꯤꯅ ꯄꯦꯜꯂꯦꯍꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯥꯒꯤ ꯁꯝꯐꯥꯕꯤꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯇꯣꯝꯕꯤꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯑꯒ ꯁꯤꯗꯤ ꯀꯔꯤꯁꯨ ꯎꯗꯦ, ꯆꯨꯝ ꯑꯣꯏꯒꯅꯤ꯫ ꯃꯨꯊꯤꯁꯨ ꯏꯀꯥꯏꯅ ꯑꯩꯁꯨꯅꯦ, ꯆꯨꯝ ꯑꯣꯏꯅ ꯎꯏ꯫ ꯎꯔꯤꯅ ꯂꯣꯏꯔꯦꯍꯦ, ꯃꯥꯏꯕꯅꯤ ꯑꯗꯨꯅꯤ ꯂꯤꯟꯅꯤ ꯍꯥꯏꯔꯒ ꯆꯥꯎꯊꯣꯛꯅꯩꯕ, ꯅꯈꯣꯏꯒꯤ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔꯁꯤꯡꯗꯣ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ, ꯃꯇꯝ ꯍꯦꯜꯂꯝꯃꯅꯤ, ꯑꯦꯛꯁꯄꯥꯏꯔꯤ ꯑꯣꯏꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯅꯨꯡꯗꯒꯤ ꯁꯨꯠ ꯀꯞꯄꯒ ꯊꯣꯔꯛꯏ꯫ ꯍꯥꯟꯅ ꯈꯔ ꯐꯥꯔꯒ ꯆꯥꯎꯔꯒ ꯂꯩꯔꯤꯉꯩ ꯃꯀꯣꯛꯇꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯔꯥ ꯌꯦꯟꯐꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯎꯆꯦꯛꯇꯧꯅ ꯃꯁꯥ ꯄꯥꯜꯂꯒ ꯐꯟꯗꯣꯛꯑꯒ ꯄꯥꯏꯕꯗꯧꯅ ꯇꯧꯔꯒ ꯊꯣꯔꯛꯏ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯗꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯅ ꯀꯤꯔꯝꯕ ꯃꯌꯥꯝꯗꯨ ꯄꯤꯛꯇ꯭ꯔꯨ ꯎꯕꯗ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯣꯛꯏ꯫ ꯍꯦꯟꯔꯤꯅ ꯁꯦꯁ ꯇꯣꯔꯣꯁꯤ ꯌꯥꯗꯦꯀꯣ, ꯇꯤꯟꯅꯩ ꯂꯩꯔꯝꯃꯦꯍꯦ, ꯃꯁꯥꯒꯁꯨ ꯄꯥꯜꯂꯤꯅꯦ꯫ ꯖꯦꯝꯁꯁꯨ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯁꯨ ꯀꯣꯛꯇ ꯄꯥꯟꯕ ꯃꯁꯥ꯫ ꯄꯤꯛꯇ꯭ꯔꯨ ꯀꯞꯂꯒ ꯅꯈꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯅꯣꯛꯅꯩꯔꯥ? ꯑꯩꯒꯤ ꯁꯝ ꯈꯔ ꯐꯥꯕꯁꯤꯗ? ꯖꯣꯅꯤꯗꯤ ꯄꯨꯔꯥ ꯀꯣꯛꯇꯨ ꯂꯩꯈꯠꯈꯤꯗꯅ ꯑꯃꯨꯛꯇꯣꯏꯕ ꯃꯃꯤꯠ ꯍꯣ ꯃꯁꯥ ꯍꯣ ꯃꯈꯨꯠ ꯍꯣ ꯃꯁꯥ ꯍꯣ ꯆꯣꯡꯕꯒ ꯐꯟꯕꯒ ꯃꯥꯒꯤ ꯀꯣꯛꯇ ꯂꯥꯏ ꯃꯌꯥꯝ ꯇꯣꯡꯂꯒ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ? ꯖꯣꯅꯤꯅ ꯂꯥꯏꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯃꯀꯣꯜ ꯁꯦꯝꯃꯒ ꯀꯣꯛꯁꯤꯗ ꯂꯩꯔꯦ, ꯅꯪ ꯁꯤꯔꯅꯤꯌꯦ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯄꯥꯈꯠꯄꯣꯏ ꯃꯈꯨꯠꯇꯨ ꯐꯔ ꯍꯥꯏꯔꯒ ꯏꯃꯥ ꯂꯥꯏ ꯇꯣꯡꯉꯦ ꯍꯥꯏꯌꯦ꯫ ꯃꯥꯅ ꯃꯀꯣꯛ ꯃꯔꯨꯗꯨ ꯍꯥꯏꯕꯒꯤ ꯁꯥꯍꯨꯝꯗꯨꯅ ꯌꯥꯝ ꯀꯟꯅ ꯐꯣꯔꯁ ꯄꯤꯈꯤꯕꯗꯒꯤ ꯁꯝꯁꯤꯡꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕꯤꯗꯧꯅ ꯆꯞ ꯌꯨꯡꯈꯠꯂꯛꯏ꯫ ꯑꯗꯨꯅ ꯋꯪ ꯂꯥꯎꯈꯩ ꯉꯪꯂꯒ ꯃꯁꯥ ꯃꯔꯦꯡ ꯄꯥꯟꯕꯗꯧꯅ ꯈꯞꯂꯛꯏ꯫ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨ ꯈꯔ ꯃꯁꯥꯗꯨ ꯄꯥꯏꯈꯠꯄ ꯍꯧꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯤꯛꯇ꯭ꯔꯨꯗꯨ ꯏꯉꯛꯉꯛꯅ ꯑꯩꯗꯤ ꯄꯥꯏꯔꯦꯍꯦ꯫ ꯈꯔ ꯇꯞꯂꯝꯕꯗꯒꯤ ꯃꯁꯝꯗꯨ ꯈꯪꯀꯟ ꯀꯜꯂꯛꯏ꯫ ꯑꯗꯨꯒ ꯈꯞꯄꯒ ꯃꯊꯛꯇ ꯈꯪꯄꯥꯏ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯊꯛꯀꯤ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯅꯞꯄꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯥꯏꯈꯠꯄ ꯌꯥꯗꯕꯗꯒꯤ ꯏꯃꯥꯎ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯤꯡꯊꯣꯛꯄꯤꯌꯣ, ꯑꯩ ꯄꯥꯏꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯃꯥꯒꯤ ꯁꯝꯒꯤ ꯄꯥꯋꯔꯗꯨ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯒꯤꯅꯤ꯫ ꯍꯦꯟꯔꯤ ꯈꯣꯏ ꯉꯛꯅ ꯀꯩꯅꯣ ꯃꯥꯒꯤ ꯀꯣꯛꯁꯤꯗꯤ ꯃꯁꯥ ꯄꯥꯜꯂꯤꯅꯦ, ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ, ꯆꯩ ꯑꯃ ꯇꯧꯔꯒ ꯀꯣꯠꯂꯒ ꯆꯤꯡꯊꯁꯦ, ꯆꯠꯂꯣ ꯆꯩ ꯄꯨꯔꯣ꯫ ꯆꯩ ꯂꯧꯅꯕ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯖꯣꯅꯤꯅ ꯃꯔꯣꯟ ꯑꯃ ꯗꯕꯜ ꯀꯤꯜ! ꯖꯦꯝꯁꯅ ꯖꯣꯅꯤ! ꯖꯣꯅꯤꯗꯨ ꯃꯌꯥ ꯑꯆꯧꯕꯗꯨꯒ ꯌꯦꯁ ꯄꯄꯥ! ꯎꯔꯤꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯖꯦꯝꯁꯇ ꯀꯩꯅꯣ ꯃꯄꯥꯔꯣ? ꯍꯦꯟꯔꯤꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯛꯇꯅ ꯖꯣꯅꯤꯒꯤ ꯃꯀꯣꯛꯇ ꯀꯣꯛ ꯂꯥꯎꯅ ꯊꯥꯔꯛꯏ꯫ ꯃꯤꯅꯥꯏꯁꯤꯗꯤ ꯉꯥꯎꯔꯕ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯖꯣꯅꯤ ꯐꯟ ꯆꯣꯡꯂꯒ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯃꯅꯥꯗ ꯃꯥꯅ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜꯗꯨ ꯊꯝꯂꯒ ꯀꯥꯞꯁꯤꯜꯂꯣ, ꯁꯣꯝꯗ ꯕꯦꯠ ꯆꯪꯂꯛꯑꯦ, ꯑꯦꯀꯦꯗꯣ ꯑꯃꯨꯛꯇ ꯅꯩꯈꯥꯏꯌꯨꯅꯦ꯫ ꯃꯇꯣꯝꯇ ꯂꯥꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯂꯣꯏꯔꯦ꯫ ꯁꯦꯟꯗꯜꯗꯨꯅ ꯐꯣꯟꯅꯤ ꯍꯥꯏꯅ ꯃꯅꯥꯗ ꯅꯞꯄꯒ ꯀꯨꯝꯍꯩ ꯑꯃꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ, ꯑꯗꯨꯒ ꯑꯃꯅ ꯃꯊꯛꯇ ꯅꯞꯄꯒ ꯂꯩꯔꯤ, ꯁꯝꯗꯨꯅ ꯄꯥꯏꯔꯒ꯫ ꯇꯣꯝꯕꯤ ꯈꯣꯏ ꯍꯦꯟꯔꯤ ꯈꯣꯏꯗꯨ ꯉꯥꯏꯍꯥꯛꯇꯨꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯇꯣꯝꯕꯤꯅ ꯐꯔꯦꯁꯦ, ꯃꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯍꯧꯔꯁꯅꯨ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯗꯤ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯧꯔꯁꯤ꯫ ꯃꯈꯣꯏꯁꯨ ꯀꯔꯤ ꯊꯤꯗꯧꯕꯗꯨ ꯊꯤꯅꯕ ꯀꯟꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯖꯣꯅꯤꯅ ꯃꯆꯤꯟꯗꯒꯤ ꯐꯤꯆꯥꯎ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯂꯥꯟ ꯆꯠꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯍꯦꯟꯔꯤꯅ ꯁꯤꯗꯤ ꯌꯥꯔꯣꯏꯗ, ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯁꯦ꯫ ꯖꯣꯅꯤꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯒ꯭ꯔꯦꯅꯦꯗ ꯂꯪꯁꯤꯜꯂꯛꯑꯦ, ꯆꯦꯜꯂꯣ! ꯄꯥꯛꯊꯔꯒ ꯂꯣꯠꯂꯤꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯈꯣꯏꯅ ꯐꯥꯔꯒ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯎꯔꯤꯅ ꯃꯥꯅ ꯑꯉꯥꯡ ꯁꯥꯗꯅ ꯑꯉꯥꯡ ꯑꯩ ꯐꯥꯎꯕ ꯄꯥꯈꯪ ꯐꯥꯔꯀꯥꯟꯁꯤꯗ ꯍꯦꯟꯔꯤꯅ ꯍꯩ ꯂꯥꯚꯥ, ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩꯈꯣꯏ ꯊꯕꯛ ꯑꯝꯇ ꯇꯧꯒꯦ꯫ ꯃꯈꯣꯏꯁꯨ ꯀꯅꯥꯃꯠꯇꯗ ꯑꯣꯟꯁꯤꯜꯂꯨꯕ ꯇꯧꯗꯅ ꯃꯈꯣꯏ ꯈꯔ ꯀꯃꯟ ꯔꯨꯝ ꯑꯗꯨꯗ ꯊꯣꯔꯛꯏ꯫ ꯍꯦꯟꯔꯤꯅ ꯃꯥꯡ ꯊꯪꯂꯒ
ꯑꯗꯨꯒ ꯈꯪꯍꯧꯗꯦ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤ꯫ ꯇꯨꯡꯗ ꯂꯥꯛꯏꯕ ꯀꯥꯡꯕꯨꯗꯨ ꯃꯃꯥꯡꯗ ꯌꯦꯡꯗꯅ ꯀꯩꯗꯧꯔꯒꯦ? ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯐꯤꯕꯝ ꯑꯁꯤꯗꯤ? ꯎꯔꯤꯅ ꯑꯌꯥ ꯑꯩꯈꯣꯏ ꯎꯈ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ? ꯇꯣꯝꯕꯤꯗꯤ ꯐꯠ ꯂꯥꯎꯅ ꯂꯤꯟ ꯑꯣꯜꯂꯒ ꯑꯩꯗꯤ ꯂꯣꯟꯅ ꯆꯦꯟꯖꯈꯤꯒꯦ꯫ ꯂꯩꯃ ꯑꯃꯗꯤ ꯑꯆꯧ ꯃꯨꯅꯥꯟ ꯑꯉꯥꯡ ꯑꯅꯤ ꯗꯦꯕꯔꯥꯅꯤ ꯑꯃꯗꯤ ꯔꯣꯁꯤꯕꯤꯅꯥꯁꯨ ꯌꯥꯎꯅ ꯃꯈꯣꯏꯗ ꯌꯦꯡꯉꯛꯑꯒ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯃꯈꯣꯏꯗꯤ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯗꯅꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ꯫ ꯌꯦꯡꯅꯗꯅ ꯅꯣꯛꯇꯨꯅ ꯃꯔꯝ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯧꯅ ꯄꯪꯅꯣꯛꯇ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯇꯣꯝꯕꯤ ꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯈꯪꯈ꯭ꯔꯦꯅ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕꯁꯤꯡꯗꯨꯅ ꯃꯁꯥꯁꯤꯡꯗꯨ ꯅꯤꯛꯂꯕꯅꯤ꯫ ꯂꯩꯃꯅ ꯏꯁꯩ ꯊꯥꯎꯑꯣ ꯑꯩ ꯖꯒꯣꯏ ꯁꯥꯒꯦꯁꯦ ꯃꯁꯤꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯩ ꯂꯩꯔꯝꯅꯤ? ꯃꯨꯅꯥꯅ ꯑꯃꯨꯛ ꯃꯤꯅꯥꯏ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯣꯏ ꯈꯪꯂꯕꯣ ꯍꯥ? ꯃꯤꯅꯥꯏ ꯑꯩꯈꯣꯏ ꯂꯩꯔꯝꯗ꯭ꯔꯗꯤ ꯃꯄꯨ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯕ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯅꯈꯣꯏ ꯅꯁꯥꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯖꯗꯣꯏꯅꯦꯕ꯫ ꯃꯤꯅꯥꯏꯒꯤ ꯊꯕꯛꯇꯣ ꯅꯈꯣꯏꯅ ꯇꯧꯗꯣꯏꯅꯦꯕ꯫ ꯑꯗꯨꯅꯀꯣ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧ꯫ ꯑꯆꯧꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯕꯁꯤꯡ ꯑꯗꯨ ꯄꯉꯥꯡꯗ ꯉꯥꯡꯏ꯫ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯨ ꯅꯣꯛꯄꯁꯨ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤ ꯑꯃꯨꯛꯁꯨ ꯀꯞꯄꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯑꯔꯣꯏꯕꯗꯗꯤ ꯈꯪꯂꯛꯂꯝꯃꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯅꯣꯔꯃꯦꯜ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕ꯫ ꯍꯦꯟꯔꯤꯅ ꯕꯥ ꯁꯤꯗꯤ ꯊꯤ ꯅꯩꯔꯦ ꯀꯩꯅꯣ ꯌꯥꯏ ꯅꯪ ꯌꯥꯏ ꯈꯨꯔꯥꯇꯣꯝꯕꯤ ꯂꯤꯟ ꯅꯪ ꯌꯥꯏ꯫ ꯖꯦꯝꯁ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯥꯏꯈꯣꯅꯦ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯇꯌꯥꯏꯒꯤ ꯇꯥꯃꯣꯆꯧꯒꯗꯤ ꯌꯥꯎꯗꯦꯅꯦ꯫ ꯍꯦꯟꯔꯤꯅ ꯂꯥꯎ ꯑꯃꯨꯛꯇ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯍꯥꯟꯅ꯫ ꯃꯈꯣꯏꯅ ꯅ꯭ꯌꯨꯇꯟꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯅ꯭ꯌꯨꯇꯟꯗꯤ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯗꯤ ꯇꯨꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯃꯨꯊꯤꯅ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯈ꯭ꯔ ꯃꯥꯜꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥꯗꯨꯃꯛꯇꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯒꯤ ꯃꯩꯗꯨ ꯐꯠ ꯇꯧꯔꯛꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯃꯈꯣꯏ ꯆꯨꯝꯅ ꯃꯩꯗꯨ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯎꯔꯤꯅ ꯕꯨꯠꯀ ꯊꯣꯛꯑꯖꯥꯠꯂꯥ? ꯇꯣꯝꯕꯤꯅ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣꯗ ꯕꯨꯠꯇꯩ ꯍꯦꯟꯕ ꯄꯨꯝꯅꯃꯛ ꯐꯥꯎꯕ ꯑꯩꯒꯤ ꯒꯟꯖꯥꯒꯤ ꯕꯣꯝꯗ ꯂꯣꯏꯅꯃꯛ ꯉꯥꯎꯔꯒ ꯇꯥꯔꯝꯃꯗꯣꯏꯅꯤ꯫ ꯃꯈꯣꯏ ꯐꯖꯅ ꯃꯁꯥꯒ ꯍꯛꯊꯦꯡꯅꯈ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯕꯨꯠ ꯐꯥꯎꯕ ꯉꯥꯎꯔꯒ ꯆꯠꯇꯣꯏꯅꯤ꯫ ꯖꯦꯝꯁꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯛꯊꯦꯡꯅꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯖꯣꯅꯤꯗꯁꯨ ꯇꯧꯔꯤꯗꯨꯔꯥ? ꯇꯣꯝꯕꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯆꯨꯝꯃꯤ ꯖꯣꯅꯤꯗꯨ ꯀꯣꯛ ꯕꯦꯔꯥ ꯂꯩꯔꯅꯤ꯫ ꯃꯥ ꯉꯁꯥꯏ ꯃꯥꯛꯁ ꯎꯞꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯃꯥꯡꯉꯩꯗꯁꯨ ꯀꯩꯂꯥꯁꯇ ꯍꯤꯡꯆꯥꯕ ꯃꯌꯥꯝꯅ ꯏꯕꯨꯡꯉꯣ ꯁꯤꯕ ꯃꯍꯥꯗꯦꯕꯗ ꯋꯥꯔ ꯃꯆꯥ ꯑꯃꯈꯛ ꯇꯧꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯒꯟꯖꯥꯒꯤ ꯕꯣꯝꯁꯤ ꯐꯖꯅ ꯁꯦꯝꯃꯒ ꯊꯥꯕꯅꯤ꯫ ꯑꯗꯨꯗꯩꯗꯤ ꯂꯣꯏꯕꯅꯤ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯂꯣꯏꯅ ꯃꯀꯣꯛ ꯆꯥꯛꯇꯅꯅꯦ ꯆꯣꯡ ꯐꯟꯕꯒ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯁꯣꯔꯣ ꯇꯧꯕꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ꯫ ꯃꯩꯗꯨꯁꯨ ꯁꯥꯟꯅꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯔꯤꯅ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯑꯃꯨꯛ ꯍꯧꯔꯛꯑꯕꯖꯥꯠꯂꯥ? ꯃꯨꯊꯤꯗꯤ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯣ ꯅꯪꯅ ꯇꯧꯕ ꯑꯃ ꯖꯨꯠ ꯆꯥꯗꯦ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯥꯎꯅꯗꯅ? ꯍꯦꯟꯔꯤꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯒꯁꯤ ꯂꯣꯏꯅ ꯉꯥꯎꯗꯣꯏꯔꯥ ꯍꯥꯏꯁꯦ? ꯇꯣꯝꯕꯤꯅ ꯉꯥꯏꯈꯣꯅꯦ ꯅꯣꯏꯅ ꯃꯔꯣꯟ ꯑꯃ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯁꯣꯝꯗꯅ ꯕꯨꯠꯁꯨ ꯇꯝꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯃꯣꯏꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯄꯨꯔꯥ ꯃꯁꯥꯗ ꯑꯇꯝꯅꯅ ꯍꯛꯊꯦꯡꯅꯕ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯒ ꯍꯦꯟꯅ ꯀꯥꯗꯨ ꯐꯤꯕꯝ ꯑꯃ ꯇꯧꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯍꯦꯟꯔꯤꯛꯀꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯏꯌꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯖꯅ ꯂꯧꯁꯤꯟꯕ ꯉꯝꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯩꯁꯨ ꯁꯥꯟꯅꯔꯛꯏ꯫ ꯖꯦꯝꯁꯅ ꯄꯨꯄꯨ ꯁꯤꯗꯤ ꯊꯣꯛꯍꯧꯔꯁꯦ ꯀꯥꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯏ꯫ ꯃꯨꯊꯤꯅ ꯇꯞꯅ ꯊꯣꯛꯎ ꯌꯥꯝ ꯀꯟꯅ ꯂꯥꯡꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏꯁꯨ ꯀꯥꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯅꯕ ꯇꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ꯫
James khoisu khangboy kaiboy pakhatna kay tawrise thongsi longsinkre James na sangsilaga thongdu hangna batawi adubu hangbu ngamde tawri fibam duda uri karisu pakhatpa akibagi wakhalsu machet amata khandana hairei sidi khara khara moong male butki nahang khaidi loire haisini